ꯃꯌꯥꯝꯕꯨ ꯔꯥꯃꯨꯛꯗꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯪ꯫ ꯂꯧꯕꯤꯔꯁꯤ ꯍꯤꯡꯆꯥꯕꯒꯤ ꯃꯪ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯤ ꯌꯥꯝꯅ ꯂꯩꯅꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯎ ꯋꯥ, ꯅꯥꯄꯤ ꯁꯤꯡꯅꯥ ꯌꯥꯝꯅ ꯍꯧꯕ ꯃꯣꯡꯁꯣꯡ ꯀꯌꯥ ꯂꯝꯍꯥꯡ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯍꯤꯡꯁꯥꯕꯤ ꯍꯤꯗꯦꯟ, ꯁꯔꯤꯠ ꯈꯤꯡꯕꯤ ꯎꯃꯪ, ꯃꯤ ꯃꯀꯣꯛ ꯊꯣꯛꯄꯤ ꯃꯣꯡꯐꯝ, ꯂꯥꯏ ꯍꯤꯗꯦꯟ, ꯑꯉꯥꯡ ꯆꯥꯕꯤ ꯂꯝꯄꯥꯛ, ꯇꯝꯅꯔꯥꯏ ꯃꯪ ꯑꯃꯗꯤ ꯍꯤꯡꯁꯥꯕꯤ ꯎꯃꯪ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯧꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯅꯨꯡꯊꯤꯟ ꯇꯥꯂꯛ, ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃꯗꯤ ꯑꯃꯝ ꯑꯊꯦꯡꯕꯅꯆꯤꯡꯕꯗ ꯃꯤ ꯑꯃꯠꯇ ꯅꯥꯏꯇꯣꯝ ꯆꯠꯄ ꯉꯝꯅꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯑꯣꯛꯅꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯍꯦꯛꯇ ꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯃꯇꯪ ꯅꯥꯏꯇꯣꯝꯈꯛ ꯆꯠꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯂꯩꯔꯒ ꯆꯠꯅꯕ ꯇꯥꯔꯕꯁꯨ ꯃꯤ 10-20 ꯍꯧꯅꯔꯒ ꯃꯩ ꯄꯥꯏꯔꯒ ꯆꯠꯅꯔꯝꯃꯤ꯫ ꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯁꯤꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯎꯃꯪꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯂꯥꯜꯂꯒ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯛꯇꯨꯅꯁꯨ ꯃꯌꯨꯝ ꯌꯧꯒꯗꯕ ꯐꯅ ꯌꯥꯝꯅ ꯋꯥꯠꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯂꯥꯜꯂꯒ ꯃꯌꯨꯝ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯀꯤꯕꯅ ꯂꯝꯕꯤ ꯐꯥꯎꯕ ꯎꯕ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯌꯨꯝ ꯌꯧꯅꯕꯗꯤ ꯃꯍꯥꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯊꯦꯡꯅꯒꯅꯤ ꯈꯜꯂꯨꯕꯗ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯎ ꯋꯥ, ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯄꯨꯝꯅꯃꯛ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯣꯡ ꯋꯥꯡꯅ ꯕꯨꯠꯁꯤꯡꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯂꯛꯇꯨꯅ ꯂꯦꯞꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ꯫ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯂꯦ꯫ ꯎꯔꯨ ꯈꯨꯗꯤꯡꯒꯤ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯀꯤꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯑꯗꯣ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯕꯨꯠꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅꯕ ꯃꯅꯥ ꯑꯅꯤ ꯑꯗꯣ ꯆꯦꯠꯅ ꯃꯦꯟꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯤ ꯎꯃꯪꯒꯤ ꯃꯣꯡꯁꯣꯡꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯁꯤꯜꯂꯒ ꯑꯆꯧꯕ ꯎꯄꯥꯟꯕꯤ ꯑꯃꯗ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯈꯠꯂꯛꯄꯗ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯋꯥꯡ ꯆꯥꯎꯔꯕ ꯕꯨꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯍꯧꯒꯠꯇꯨꯅ ꯕꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ, ꯃꯁꯥ ꯃꯎ ꯐꯕ, ꯂꯩꯕꯨꯡꯃꯨꯛ ꯆꯥꯎꯕ, ꯍꯦꯛ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯕꯨꯠ ꯑꯃꯅ ꯑꯃꯨꯛ ꯃꯁꯥꯗꯣ ꯅꯣꯝꯂꯗꯨꯅ
ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈ꯭ꯔꯦ, ꯃꯥꯏꯀꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯗꯤ ꯆꯠꯇꯗꯨꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇ, ꯚꯨꯠꯀꯤ ꯚꯨꯠ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥꯡꯗ ꯊꯠꯂꯤꯕ, ꯍꯦꯛ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕ ꯃꯥꯟꯕ, ꯃꯨꯁꯤꯟ ꯃꯨꯕ, ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯚꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯚꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯚꯨꯠ ꯑꯗꯨꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ, ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯚꯨꯠꯅ ꯃꯤ ꯍꯥꯠꯀꯗꯧꯔꯦ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯦꯞꯇꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯅ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯚꯨꯠ ꯑꯗꯨꯒ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯃꯈꯩ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯥꯎꯔꯛꯄꯗꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯍꯧꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯇꯦꯟ, ꯆꯩ ꯑꯃꯗꯤ ꯃꯩꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤꯡꯆꯥꯕꯤ ꯎꯃꯪ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯆꯧꯕ ꯍꯥꯕꯨꯡ ꯑꯃꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ, ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯣ ꯍꯥꯕꯨꯡꯒꯤ ꯇꯤꯡꯈꯪꯁꯤꯡꯅ ꯈꯣꯠꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯄꯣꯔꯛꯂꯒ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯕ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯚꯨꯠꯅ ꯃꯤ ꯍꯥꯠꯂꯦ, ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯂꯒ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫